आकाशवाणी इम्फाल नोलिनी देवी ने पाउ पाजरी अहानबदा मरुइबा पाउ शिक्षा मंत्री एस राजेना ngasi इम्फाल वेस्ट जिला da laiba school singi phibam yangsinkhre मणिपुर da haukiba pung 13 da covid ki anoba case 15 thengnaki anaba kulhumdoina naba phaki लेबाग असकी मियांग की सेवा तौबदा एनसीसी न लौरिबा थौदांगबो प्रधानमंत्री न थागतबा फोंदोखरे संसद की बजट मिफम हयेंग सभा अनि की अपुनबा मिफमदा राष्ट्रपति न वांगांगबा लोइना हौरगनी अमसुंग हौकिबा पुंग 13 दा लेबाग असिदा कोविड की अनाबा 13 हेना नाबा फकीबा लोइना नाबा फरकपगी संसादा 33.13 यौरे लेबाग असिना मालेमगी लाइसेट ओरिबा कोविड-19 की मायोगदा पुन्ना अमता ओइना लांथेंगनरी लंदनसे की मियामने सकंगनरबा मियोय कयानसु लानफम असिदा माय पाकनबकी तमक आकाशवाणी इम्फाल की इपाउकी खुथांगदा मिपुम खुदिमकना अराइबा थोंग अहुम फेस मास्क उपा अमगा फुट तरुग लापनना लेनबा माय मिट अमदी खुदचा तोइना हमदोक्तुना तरुतनाना थमनबा अपील तौरी आकाशवाणी इम्फाल की इसै मयक इबा सरद सलामना कोविड-19 दकी ngakthoknaba मियामदा अपील तौरतुना हाय मियामबु सरद सलामना खुरुमजरी कोविड-19 लाइसेंस असिदगी ngakthoknaba khwaidi faraba pambai सेक्शन 22 ओइरी सरकारना लाइसेंस असि थिंगनबा होनरिबा असिगे मथक्ता अखोय पुना मनुसु भाव तामिनदुना लाइसेंस असिदगी ngakthoknaba तंगाय फदो नियम अंक ngang सबिनसी अखोय खुदिमंगना युमदगी मपाल हेक थोरपगा फेस मास्क सोदन उपसी सापो नत्रगा हेल वाश सिजनदुना खुदसा सेंगना हमदोक्सी अमसुंग मी अमगा मरक्ता फुट तौक सोशल डिस्टेंसिंग थमसी सेक्शन भाइबसना इसा अखोयगी नुसिरबा इमुंग मनुंग अमदी मियामु लाइसेंस असिदगी कनबा ngangmadribani मियामु अमकसु हंदो खुरुमजरी हौजिक मपुंग ओइबा पाउ शिक्षा मंत्री सोरोखाइबम राजेन सिंह हाइरी स्कूल आवर द स्कूल अमदी कॉलेज सिंह कारम दबा टीचिंग अमदी नॉन टीचिंग स्टाफ सिंह की मथक्ता अकनबा थबक लौखटकनी इम्फाल वेस्ट जिला की तोंगान स्कूल सिंह दंगसी मंत्री न यंगसिनबकी खोंगचता पाउमी सिंह द वांगांगबदा महंगना हाई सरकार की हुकुम मतुंग इना क्लास 9 अमसुंग मसिगी मथकी क्लास सिंह की दमक ngaraंगदगी एसओपी मपुंग फाना ngakपग लोइनाना महौसागुम क्लास तथबा हौरे मंत्री नहाई कोविड-19 की सेक्सिल थौरांग ओइना राज्य की एजुकेशन विभागना स्कूल सिंह अमसुंग कॉलेज सिंह दा हैंड सैनिटाइजर फेस मास्क खुदसा हमदोक्नबा सापोन सिंहबा मेडिकल किट सिंह हानाना येंथोखरे स्टाफ अमदी महिरोय सिंहना शिक्षा विभागना पीबा एसओपी सिंह मपुंग फाना ngakne chetnabasु mahakna hairi मंत्री न मखाता नहाई विभाग असकी हुकुम अदु मपुंग फाना ngakna चलिब्रा हाइबदु स्कूल अमदी कॉलेज सिंह दा सरप्राइज विजिट ओइना चत्तुना यंगसिनगनी राज्य असिदा महि तंफम सिंह अमुक हना हांगदोक्नबा सरकारना पाइखलिबा थबक असिदा ओजा सिंह अहल लमन सिंह महिरोय सिंह अमसुंग अतै सिविल ऑर्गेनाइजेशन सिंहनसु मतेंग पांगबिनबा महakna अपील तौदे नसी की मंत्री की खोंगचत अदुदा हायर अमसुंग टेक्निकल एजुकेशन की कमिश्नर एम हरे कृष्णा एजुकेशन एस की कमिश्नर टी रंजीत सिंह एजुकेशन एस की डायरेक्टर एल नंद कुमार सिंह अमदी अतै ऑफिसर कयासु लोइनकी मणिपुर ह्यूमन राइट्स कमीशन की चेयरपर्सन खाइदे मनी सिंह न लुचिंगबा मिहुत कांगबु अमना जिरिबाम जिला की फिगम यंगसिनबकी थबक चथरी ngaraंगदगी हौकिबा नुमित मरिनि की खोंगचत अदुदा मिहुत कांगबु अदुना ngasi जिरिबाम सब जेल जिरि कॉलेज अमसुंग फमुंग यांखै लेबा हॉस्पिटल न सिंगबदा चत्तुना यंगसिनकी मिहुत कांगबु अदुना मियोइबगी हक्की मतांगदा पांगथोकपा नोमगी ओइबा अवेयरनेस प्रोग्राम दसु सरुक याखी जिरिबाम जिला दा हौजिक ओइरिबा फिबम की मतांगदा श्री मनीना हाई आइगा लोइनाना आइगा डिप्यूटी सेक्रेटरी लॉ ऑफिसर एंड अदर ऑफिसर्स सिंगल लोइनाना जिरिबाम दा लाकपनी जिरिबाम की जेल येंगे जिरिबाम की हॉस्पिटल येंगे मोंग तादरे अबेगी होजे लटिंगखाम हाई स्कूल असिदी पुरा साथी रेसिदी नॉट ओनली बैड कंडीशन नॉट वर्स कंडीशन आइना हनगरगा मणिपुर गवर्नमेंट की मरिलेनबा एजुकेशन की कमिश्नर अदुगा डायरेक्टर इवन मिनिस्टर बाउ यावना मसिगे एक्शन लौखटनबा आई याम कन्ना रिकमेंड तौगेना खल्ली नेशनल स्पोर्ट्स यूनिवर्सिटी हराउथेल प्रोटेक्शन कमिटी की मिहुत कांगबु अमदंग नसी हराउथेल दचतुना यूनिवर्सिटी सेंगत सागलिबा अदु यंगसिनख्रे यूनिवर्सिटी अदुगी हौजिक सेंगत सागलिबा मवोंग अदु उबदा मिहुत कांगबु अदुना अपेनबा फुंगदोखी अमसुंग यूनिवर्सिटी असि सेंगत पदा कमिटी असि की माइकैदगी पीबा याबा मतेंग पीगनी हाइरी
ICDX की matang da nomagi oiba district level awareness workshop among ngasi Tamenglong district headquarters ki SM hall da pangthokre. Manipur AIDS Control Society ki makhada district AIDS Prevention and Control Unit Tamenglong na sinduna pangthokiba thorum aduda akhang ahisingna ICDX ki matang da wangangki. Drug ki mayukta sathaba campaign ki saruk ama oina Thawal District Police amasung All Thawal District United Clubs Organization anina puna sinduna ngasi masama upaba amasung drug sizinadaba tunggi midor haibat kimda motorcycle rally ama pangthokre. Lilong thongdagi khongdom phawba chatkiba rally aduda motorcycle tongba miyoi chahum henbana saruk yaki tungda khongdom da miyamgi mitin amasu pangthokki. Manipur University Students Union ki office bearer singi mikal February 3 ta pangthoklagani vote masing chu hairiba numit asida thigani haina returning officer gi serol amana hairi tabi ripa pawasi akasbani Imphal dagini Manipur da haukiba pung kunmari da covid ki anoba case 15 thingnaki anaba kulumdoina naba phaki Raja ki COVID-19 command control room na ngasi numidang wadam thoki ba serol amada hai haukiba pung kunmari da covid positive oiba miyoi amata sikibagi paulaite Raja siki apunba positive case lesing kunmapan subna kuni thoigi manungda lesing kuni pan samri marphutara mapan naba phakre naba parupagi sangsa da marphutara nipan dasmik ama mapan ne Manipur da hauze covid ki active case sama yangkai humdai lairi Palm Oil Mission Manipur na District Agriculture Officer Sandel ga khusam na duna ngasi kwatha khunau da palm oil pambi nifukak sangeng oina thaba hokre National Food Security Mission gi makhada longmi singge training program amasu pangthokpa lunana longmi singda thana ba maru marang yentokki Manipur University ki official language cell na sinduna Rajbhasha ke rup mein Hindi ki upayogita haibasida nomagi oiba workshop amang ngasi University asida pangthokre University asigi Vice Chancellor Professor Amar Yumnam na athoiba atithi oiduna pangthokiba workshop aduda resource person singla tongan bihiramda wangangki Akasbani Imphal gi thabaktagi potharaba Assistant Director Emapopam Vedanti Debina Karyalay ki Paribhashik Saptabhati haibihiramda aduga CRPF Langjing gi Assistant Commandant Satyendra Singh na use of Hindi in office haibihiramda wangangki Singda water treatment plant taki ising purakpa pipeline Imphal West ki lamsang da kaibadagi madu samjinbagi thabak tathabana maram oiduna plant asidagi ising piba mafam sing Langol Reserve Zone 1 2 amasung 3 Nauremthong Uripok Lalambung Lamphel amasung thangmai banna singbada ising pibada akaiba thoklagani Pipe asi samjinba loidriba phawbadi ising phangloi haina raijagi Public Health Engineering Bibhagi serol amana haide Kanglei Pak loina silon apunba marup kalam ki sahi ani ki oina piba lesang tim somanandan ning sing loina silon mana lising ani kun handaki oina yumnam chanu wanglen thobi gi saideng lairi naitom taba idei da piragani ahan ba hobom sana jawba hawbaning sing loina silon mana lising ani kun ma thoina ramesur sarungbam gi saideng lairi kairaba sapuda piragani manasing ase February 8 da Imphal gi Manipuri Sahitya Parishad ki holda pangthokadaba kalam lingkhat ki bagi tara 8 suba kumon thoram da yenthokani Ganatantra Divas ka mari laina na handak da Padmasri Award pinaba lauthokraba Wangjing Tenta Kendra gi hanjabam Radhebu ngasi MLA Paunam Projena harau tayamna okpagi thorum ama pangthokre thorum tu da Sri Bojena sahi marphuni pan surabi ima asegi thuduk hindokpa matik magunbu singtaki Karnataki gadakta sahi asegi February 18 dagi kunmathoi phawba pangthokadaba 18 suba senior junior amasung sub junior national mountain bike cycling championship da saruk yagadaba sanaroi sing khalle Manipur Cycling Association gi serol aman hai khallaba miyoi singna mathang thagi ani dagi 13 phawba Imphal gi Kumalampak da pangthokadaba non residential coaching camp ta yawnaba report tawrakadabani All Manipur Football Association Amphagi lamjing makhada District Sports Association Sandel na sinduna numit humni gi oiba referees refresher kam recruitment course amang asidagi Sandel jila gi Tungsek Village Playground da hokre Akasbani Imphal gi part-time correspondent PTC khara contract oina logodawri PTC sing asi Sandel Kangpokpi Kaksing Kamjong Prejol amasung Tamenglong jila gi ni Candidate sing adu masagi sahi kunmari tagi nifumanga phawbagi manungda leiba amasung journalism natraga mass media da PG diploma natraga degree paiba natraga journalism da sahi anigi experience leiba graduate oigadabani amasung district headquarters ki kilometer 10 na konba mafamda masagi yum leiba oigadabani
applicant changna February ama phawbagi manungda head of office All India Radio Imphal Palace Compound Imphal da darkhas pisin bayagani prescribe performa NSD ki website www.newsonarea.nic.in dagi phangani masi Facebook page All India Radio News Imphal amasung Twitter account AIR News Imphal dagi download tawbasu yagani prescribe performa asi kasani Imphal gi general news room dagi su suti nataba numit singda lawba yagani akasani Imphal dagi pau tabiri Lebak asigi miyang gi seba tawbada National Cadet Corps NCC na lawriba thawdangbu Pradhan Mantri Narendra Modi na thagatpa phungdokre New Delhi ta kasi pangthokiba NCC gi rally amada wangangbada Pradhan Mantri na hai ising isaw amadi atay mahausa gi oiba chawna amangata thorakpa matamda cadet singna miyamda chawna mating pangli mang na hai COVID-19 laisat manungda lebak asigi cadet lakayana administration amadi khunai gi miyam ga loina na thabak thawminaki Sri Modi na hai COVID-19 ki matamda miyamna makhoi gi daita sing mapung pana lawkhibagi mahaisu lebak sina phangli amasung makhoi gi hotna jaman ga loina na Bharat na laisat asibu mapung phana thengna bangamli Sangsad ki budget mipam hayeng sabha ani gi apunba mipam da Rashtrapati Ramnath Kovind na wangang baga loina na hauragani Kendra ki lisakani kunmathoi kunithoi ki budget February amada puthokani masi lebak asigi itihas sa ihananba se sijinadaba mawongda puthokpa budget oiragani Sangsad ki sadasya sing amasung miyamna budget ki warol adu araiba mawongda yengjaba ngamnaba Salthum Mantri Nirmala Sitaramana Union Budget Mobile App kauba mobile application amasu hodokle masida kendra ki budget haina khangnaba sahi gi financial statement demand for grants amasung finance bill yauna Union Budget document taramari yengba yagani masi Ingraji amasung Hindi lol anida Android amasung iOS platform singda phangani Budget mifam ki mangoina na ngasi Akashvani ki News Services Division na issues before Parliament amasung Sangsad ke samaksa mode haiba akhanaiba khanane na bagi thorum ama sandokani Issues before Parliament thorum na FM Gold channel da numidang pung 8 minute kundagi 8 minute nifu phawba aduga Sangsad ke samaksa mode na FM Gold channel da numidang pung 9 makhai dagi 10 phawba da saba phangbigani Sangsad ki sabha animaki apunba mifamda Rashtrapati Ramnath Kovind wangangba adu Akashvani na ayupung 10 minute 55 dagi Indraprastha amasung FM Gold channel singda sandokani Tharumasi Akashvani Imphal na su Kangla amasung Sangai channel animakta relay tawduna tahangani Rashtrapati ki warol adu hayang numitungba phawbada loisindaba tarabadi Akashvani Imphal ki hayang gi numitungbagi paw Rashtrapati ki warol hekloibaga sandokani Lebak asida hawjik phawbada miyoi lak Kulhumdoi lising angkhi mga henbada COVID-19 ki vaccine kaukre. Hauki bapung kunmari da miyoi lak ahum lising kun mga romda vaccine asi kaukhi. Marak asida hauki bapung kunmari da lebak asida COVID ki anaba lising tara mari hena naba phaki baga loina na leina asida ki naba pharapagi sang sada marfu tara taruk dasmik mapan mari yore. Aksel Mantralay na hai hawjik phawbada lebak asida COVID ki anaba koti ama lak ahum lising humputara humdo hena naba phakre. Lebak asida COVID-19 ki active case ki masingsu leptana hantarakli. Haksil amasung yaipa yumbal mantri Dr. Harshvardhan sabapati oiduna ngasi COVID-19 ki awang bathaki mantri kangbu ki kulumdoi subamipam video conferencing ki kutangda pangthokre. Mantri na hai haukiba pung kunmari da lebak asida COVID ki positive case lising tara nithoi dagi hantana lakhi amasung active case ki masingsu lak ama lising humputara humdoi romda ngaire. Lucy lakpada COVID-19 dagi ngakthoknaba face mask uppa puttaruk lapnana leiba khutsa amati mai mi tarutana na thamba haiba achamba thawong ahum asi ngakna chatpinaba amuk hanna lingsingjari aroibada maroiba pau amuk hanna Shiksha Mantri S Rajena ngasi Imphal West Jilla Labor School singi phibam yangsinkhre Manipur da haukiba pung kunmari da COVID ki anoba case tara manga thengnaki anaba kulhumdoina naba phakhi ragasigi miyang gi seba tawbada NCC na lawriba thawdangbu Pradhan Mantri na thagatpa phungdokre Sangsad ki budget mifam hayeng sabha ani ki apunpa mifam da Rashtrapati na wangang bagal loina na hauragani amasung haukiba pung kunmari da lebak asida COVID ki anaba lising tara mari hena naba phakhi bagal loina na naba pharapagi sangsada marfu tara taruk dasne mapan mari yore Paulo Jare